चथके cordon and search operation chathaba aduda sanasam Govin Elias Mani Mitai chahi Kuntraganithoi Mahakya Pokpa S Manglemba Mitai chahi Yankaitaruk Wangu Sabal Maning Lekai Ward number 4 dage amade Nandaibam Jilangamba Elias Bungcha chahi Kuntaruk Apokpa N Biradaja Paurabi Awang Lekai dage Mioi Ahum Asi Fabangam Kibani Makoibu wahong pahong taubada sanasam Govin amade Nandaibam Jila Ngambaga loinana Yaripok Khoirom dage Khaidem Bishwarjit Elias Bobo chahi Kuntra Taruk Apokpa Khaidem Kunjeshwar Kauba Makoi Ahum Asi PLA gi Self Sal Colonel Resikanta Elias Ranbir ge Makhada Tha asige tang taramanga ge numidangda Sawombung Thongkhongda Thong Saduna Leiriba Miancha Singhi Laifamda hand grenade langsinbadasu Makoi ge khut yawi haina phongdorakhe Tungda Faraba Mioi Ahum Amade Fagat Laba Polam Singh Asi Aingi Oiba Tabak Lakhanaba Kongjom Police Station da Kusinakre Hari Ziri Development Organization JDO Barak Circle Ge Haisnam Premchand Naluchingba Apunba Team Amana Borobekra Subdivision da Laiba Borobekra Higher Secondary School da Ngasi Chatuna Yengsinkre Yengsinba da School Ge Awada Passing Asi Tha Sige August ke Kuntra ge Manungda PU Bibidrabadi September Amadagi School Thingzilagani Haina JDO Barak Circle ge President Haisnam Premchand na Paumi Singda Phongdorakle Mahangna Makha Tana High School asige Haujek Principal Amade in charge Amada Leite Sisu Manipur Lengang na Watliba Oza Singh Asibo Tharaku Regular Oina School Lasida Oza Oiriba Singh Asi School gi in charge Laitabana Maram Oiraga Thagi Tolo Fangdabagi Choba Awaba Amasul Legedori School Lasida Borobekra Primary School Building Take Badage Borobekra Higher Secondary School da Rumamada Class 1 dage 5 Fauba Oza Anina Takpi Tambiduna Ngasi Fauba Leire Hairiba LP School Asige Watliba Oza Amadi School Building Su PU Maramasina Tha Asige August Kuntra Fauba gi Manungda Borobekra Higher Secondary School gi Awatpa Oza Pibiragu Karigumba August Kuntra Fauba gi Manungda Pibirak Trabadi September Amada School Asi Thingzilagani Loinana School Thingzinbada LP School Su attached Tauraga Laibanina LP School Su Yauna Thingzilagani Haire Yengshinba da JDO Barak Circle VP Pukrambam Lolit General Secretary Morangthe Mohendro Amadi Executive Member Singsu Sarugaki Borobekra Higher Secondary High School Sida Barak Circle gi JDO gi Ziri Development Organization ki branch ki miyoi chatuna school sigi award apa kari lege haiduna junction ba chatpa matamda school sigi hainingai letana award pangapta ngairamle Manipur sarkar gi mekai pung chu chingsinjare aduga loina na school asida khoi gi LP school primary school haiba Borobekra Higher Secondary gi nakanda lerembo school atusu Koigi Juar Habada School Nasi Tikibadagi Borobekra Higher Secondary gi Kama Haibadi Principal de Gaba Logduna School Nasigi Kama da class 1 to 5 Hak Waza Anina Puduna Lady Haiba School Nasisu Haibadi Primary School Nasisu Boarding Magi School Nisu Sabina ba Walibo Waza Masing Nisu Happy Naba Barak Circle gi Jido Megidigi Pinsing Jerry Jiribamgi Borobekra da Laiba Borobekra Higher Secondary School Asi Principal Amade Principal in charge Laitabana Maram Oiduna Yengsin Binaba Laitaba School Ama Oire Mahiroi Singhi Right Mapung Fana Fanghalu Matamatam gi Oina Lengakna Contract Basis ta Oza Tharak Labasu Joint Fawa Tauramdabage Mamitari Hairiba Oza Singh Asigi Mathakta Chab Chaba Action Launanaba Amade School Asigi Attendance Register da Oza Kharage Ming Yaudaba Fawa Thingnare Haina Mahiroi Loop Mari Desam KSA MSF Amadi MSUgi Jiribam Brand Singna Phongdorakli Matam Kayadagi Tongan ba Mahiroi Loop Singna Awatpa Oza Hapnana Bahaiduna Laklabasu Mari Lainaba Singna Tasan Usanadabage Mami Chawna Tari Borobekra Subdivision gi Manung Channa Laiba Oza Singhe Laifam Oiriba Transit Quarter Asi Rapadagi Lakpa Oza transfer tharak labasu lining da bagi mami tari athuba matamda watliba principal ase mari lainaba authority amade laingang na mideng changada bani loinana oza awat pana
पिक थल्लबा स्कूल असिगी ओजा सिंगसु अथुबा मतमदा लेंगाकना मिदेंग चंगदबनी हाइना फोंदोरकली ngasi paugi mifam aduda Laishram Bilas Mitei President Desam District Council Jiribam CH Achau President KSA Jiribam District Council A Ratan President MSF District Committee Jiribam Amadi S Samarjit Executive Member MSU District Committee Jiribam na saruk yakhe Ozasing asi school lake haibagi udam oina phamjai haribasing ozasing asigi mathakta mari lainaba amadi laingak na haibo ozasing asi makoi mathakta makobam thokpa action adu rakhapiu aikhoigi school adugi manakta ozasing gi laifam wariba arapadagi harapiba ozasing gi laifam oigadoriba transit quarter da arapadai khare haiduna harpo matamdasu haiba quarter sida ozasing la aga lainingdagi mami amasu yam chauna tari ngasi aikhoigi visit tuda yam chauna thenare hai ngasi August ki tarik 19 da famkhiba mifam amada KSA na Jiribam da leiriba school amadi education ka mari leina ba department singda meeting changba hauragani yengsing khongchat aduda oza sing amadi staff singna masagi duty masakhangna tauramdaba thingnarabadi KSA Jiribam district council na hairiba oza sing amadi staff sing adubu tuminna yengduna leithokloi Makhoigi mathakta lokhat fom thokpa thabak sing adu lokhat kani haina KSA Jiribam District Council gi General Secretary K Somorjit Singh na thadorakpa cherola mada palli Manipur lengang na handak piriba har khupi asi fazade amadi pende haina Moirang Kendra Farmers Development Cooperative Society na ngasi Moirang Khuyol Kaithel da wakat mifam mama pangthokre Mifam aduda laumida matam chana har piyu haiba pholau kaya lauke tungda loop asigi secretary H Ranjit na hauzik fauba laumi singda har mapung fana pidre karamba matamda har chaigani laumi sing awaba kham thengle aduna tha sige kunmanga faubada hargi thaurang ama sinduna har fanghandrabade mathangi numit August 16 tage ban strike na chingba khungjang changsilagani haina fongdorakle Loinana hiram sigi matang da agriculture minister amadi CM ge pukning chu singsilakli Akoi ta jare khabar gi thongda lomi simi singi hau bayam si adigi cheng mayam si akoi government wan sin ne karmai na cheng wan sin ba matang jana har pidraba matam jana ising pidraba matam da karmai na kai phau lang sin doi bro phau wan sin doi bro masidi isle jibe mansile maramdi akoi lomi jigi har si he na phau thon draga moi government ba sha hena sang dran ki lai dran ki adigi hingsap male Ngaikhong Khulen haiba Bisnupur district ki manung chanba khungang ani gi oiba National Highway 150 haibadi Tidim Road ka samnaba Bisnupur dagi Ngaikhong Khulen Ngaikhong dagi Bisnupur Saval Road amade Ngaikhong dagi Ngakchorok Pokpi Fauduna National Highway 150 taba lambi ahum ase athuba matamda semjin binanaba khunja singna wakalakle Bisnupur dagi Ngaikhong taba lambi asi hauzik yamna khudong chadaba khongna chatpa faubada khudong thiba oiraba amade gari thawada tamthiba matau ama oire hairiba lambi asi Shemnabagi Thaurange Makhada DC Bisnupur da tender taukiba laikrabasu hauzik fawada thabak suba haudre maramaduna thabak suba haunanaba mari leinaba singna meeting changbirabade miyamna hainingai leitana nungaigani school chatpa mahiroi singda office chatpa singda amade lambi sida chatpa miyoi singda achoba awaba oiribasi kokhan biu haina wakadakli loinana PMGSY 2 package Chamaga Marifu Mari Ngakchou Pokpi dage Posangbam Taba Lambi Asisu WBM second layer Khara Tharaga Leiba Asi Ising Hairaga Pakka Laudana Lengang Mathakta Chaisinba Asina Nong Chuba Matamda Yamna Nanbana Chatpa Yadre Aduna Pakka Amutang Athubada Lauduna Black Topping Taunanaba Amade Saba Lambi Asisu MGNRE GA Gi Makhada Single Thariba asi Mawong Marin Tadriba asi Yengsin Bininabasu Khunja Singna Taksilakli
Ministry of Labour and Employment Government of India ge scheme e-shram da unorganized workers singbu enrollment tawduna social security schemes kaya amage khudong chaba fanghanaba amasung unorganized workers singi database ama thamba mathau tarakpadage COVID-19 gi matungdage hogdoklakba scheme asida chahi Taratarugtagina Yankai Mapan Pauba government employee oidaba EPFO taxpayers nataba miyoi singna enrollment asigi khudong chaba adu fangba yagani thauramasi Humfutaraga mga surakpagi Azadi ka Amrit Mahotsav ke manung channa District Administration Tengnopal gi meeting makhada Directorate of Information and Technology DIT Government of Manipur and Ministry of Electronics and Information Technology ge makhada Chalairiba Common Service Center ge village level entrepreneur singna saruk yaduna numinini e-shram labor card enrollment tawbagi kem amangasi hodokre More Block, More Hospital, Technopal Block ke Conference Hall, DC Office Complex, Technopal Amasung, Machi Block kina SDO Office Complex, Machida Pangtokre, Thauramasi Hayengsu Hairiba Mafam Singh Asida Makhatana Pangtokhigani Hairi. Bishnupur District in Ningthaukhong Ward number 5 ta Leiba Community Hall da Nomagi Oiba Pace Management and Quality Seed Production of Paddy gi matangda training ama Department of Agriculture amade Laumi Sinmi Apunba Loop Bishnupur Anina Punna Sinduna Pangthokre Thauramadu Kha Potsangbam dage Tinungai Faubagi Kunja Singh Saruk Yakhe Loinana RKVY gi Nodal Officer TH Joy Prakras, Retired Agriculture Officer L. Sanatomba, Plant Health Clinic Head KH Nimachan, Lausalgi, said President M. Churamani, ZP Member TH Dilip na Sarugyake. Thauramadu Lau Singu Loishange Officer Singna Afaba Maru Puthokna Naba Amade Matam Chana Hidak Niyom Chumna Sizinabage Matangda Wangangke. Tungda Laumi Singda Pam Yankai subsidized rate Yentoklaba Tungda M. Churamanina Hauzik Hargi last year's Yoraba Matam Asifao first phase ki Fangdaba Yauri Karamba Matamda Har Pigadori Aduna Atubada Har Piduna Pothok Hena Puthokna Naba Honanaba Wafam Pongdoke. Kanda akhoi complaint lakte haidana leiba aduga chamanana director na masi thoiba paper da thoi wafam do mo phauti yam nuaite as a lomi gi organization gi aduga lomi gi of the welfare of the farmers gi leijaba aduga look amagi thongni moina koi yam nuaite aduna daita leitaba daita yaudaba saramagi wangang da si Lau Habdo Madui Matata Hojiti, Matam Hele, first phase, Saibiki, second phase, Saibiki, Matam Loisha, third phase, see Madam Shideka, first phase, Saigata Loki, Har Hogan, they have Yauri from Mapam Jinga, Magi extension of Char ladies in the Kedole Hava, every Vamingi, music, Kedole Hava from Umang yokpagi kanaba miyamda pinanaba amade umangdagi fangba afaba ising miyamda chahi chupa fanghanabagi pandamda Manipur Lengaki Central Forest Division Mantripur Krena ICICI Foundation for Inclusive Growth ki mating galoinana Central Forest Division ge manungchanba Fayeng Kameng Kangla Sifai Morok Ingkhol Taurem Chafu Upi Nongpok Achiba amasung Nungsum Maril Hairiba Mafam Singh Asigi Chingi Umang Singda Spring Water Harvesting Unit Singh Semduna Chief Conservator of Forest TP1 CCF L Joy Kumarna Ngasi Sangaduna Miyamda Kusinakre Spring Water Harvesting Unit Singh Sangabagi Fayengda Pangtokiba Mapung Oiba Thauramda Chief Conservator of Forest TP1 CCF L Joy Kumar Central Forest Division gi DFO RK Amarjit Central Forest Division gi ACF Siva Vaimi MFS Nongmaiching Range ki Range Officer Pravir Ningthauza Sawombung Range ki Range Officer K Raghu Singh Sadar East ki Range Officer NG Ratan Headquarter Central Forest Division ki Range Officer Jobet Mitay Retired Range Officer Mobi Amadi ICICI Foundation ki Staff Risi Yauna Atopa ICICI Foundation ki Staff Singh Amasung Fayengi Ex Pradhan Gozensu Sarugyakhe Tauramaduga Mari Lenina CCF TP1 L Joy Kumarna Haikibada Fayeng Kunge Mioi Humfu Romna Saba
Forest Protection Committee semjaduna akoibagi uwa sing yoktuna fazaba umang ama ohelakpana ngaside ching asida lairiba lok sing ayambana chahi chuppa ising watana lairakpa amade miyamna umang kanduna lairiba asibu support tauba oina ngasigi thorang asi paikhatpane Fazana collection tauraga miyamda fanghaliba ising asi test fazana tauraba hakchangda sokningai leitraba yamna hauraba isingni mipum khudingmak nasu isa isagi mafamda lairiba umang sing fazana thamse ising watana fangnana bahona si haike mangsi kandragati masi isingi koi samasa so bama thoibase masi thokani madagi protect no tawge habitardi koina aige koi bidale ko mo se padana protect ko sima matai sima ei thamjani aduga ICICI foundation Manipur unit aduga divisional forest officer masi akoi moina wari sadana tied up tawna dana masum scheme se no tawdana pathaki dana Praja Singh da umang se fazana protect torgadi sing three hai wa kolon porotana tori base mase ram se thabase aduga makhata besu se na masum bagi mate makhata na pidi gani hai Thauramandda Central Forest Division gi DFO RK Amarjit na haikibda ngasi sangariba spring water harvesting unit sing semduna thamliba mafam sing asige ching sing asi yamna fazarba umang ama oire tongan ba mafam sing da thangliba spring water harvesting unit asi mafam amamamda isingi tank ahum ne chingda tank ani aduga lekai da distributed tank amamam thambani Fazana filter tauraga tariba ising asina hakchangda yamna faba chemical amata yaudaba ising haibadu oire hauzikti lekai miyamna matam chupada afaba ising adumak fanglagani ising tanki dagi launingba matamda ising adumak loba yare masida staff ki thoidokna mathauta de mathanta operated tawzabani haike isingse koigi hujikti mayam aru isingana yumjumda Machine Masam Tanaraga ising Tapido, Adu Kangiamni, Madu Singo Pate and I Heidi sing with the sing with Haksang the Kanava Machi Singo, Yaw the Vaita, Mineral Singse, Yaw the Namaram Widana, Arugi reverse osmosis and as I sing J, Manu the Yaw answer, well, Foka, sing with sing with Ujaba, Aduga Machi Wiva, Port Yawkado, Adu Yaw the Namaram Widana, say, Guli winner, Tablet Simon Sam Chow, the Lauracanda, Hapsan Naraga. Masai aro ising se thai hai ka adu bokta yo potieba ni na sembane sida lagi siti koi gi mohsa gi imana sem kanda irakpa ising amna Chahi ahal oiraglaba singbu imung manung macha masu singna ningthina tawidraba sing kayagi laifam old age home haiba asi ngasidi society asida yamnamak maru oirakli Kakching District ki oinasu Senior Citizen Forum Kakching na Kakching Wairi Panjau Panlumda Sagatpa hore miyam nasu angam angwang bateng bang pibiduna mapung fahan biyu haina forum masigi president su oidiba hana minister su oiram laba nongmaitem nimaina fongdorakli ngasi Kakching Wairi Panjau Panlumda Laiba Old Age Home Sagarliba Mafam Aduda Pangthokpa Paumi Singa Unaba Amada Nongmaitem Nimai Nahai Senior Citizen Forum Kakching Asi Chahi Ahal Oiraba Oirabi Singge Yaifa Thausil Singh Pangthoknana Ba Pandamda Safong Lakhibani Forum Asi Non-Political Amasung No Profitable Forum Amani Forum Asina Safong Lakhibage Pandamda Yumfam Oiraga National Policy on Senior Citizen Lisingani Tarama Thoige Pandam Matung Ina Senior Citizen Forum Kakching District Asigi Old Age Home Ga Loinana Auditorium Sabagi Project Ama Lising Aniga Tarama Panda Pakhatpagi Horake Kakching Wairi Panjau Palumda Lam Eka Ama Dasmik Manga Ani Chauba Mafam Ama Fangke Mafam Aduda to Outer Manipur Parliamentary Constituency Ge MP Local Area Development Fund ge lupa lakh kun gi sel gi tengbang lauzaduna project asige main structure ge saruk ground floor da ka nipal aduga first floor na auditorium ge saruk oiba sanglen asi sagat pa hauduna mathakupa loishin baga loinana thongnau hapage thabak paikhatli
अकोइबगी ग्राउंड डेवलपमेंट फेंसिंग न चिंबगा लोइनना संगलेन असि साबदा हौजिक फावदा चौराकना लुपा लाख 19 गी मथक्ता चंख्रे प्रोजेक्ट असि मपुंग फाना लोइसिनबदा लुपा करोड़ गी मथक्ता चंगनी अदुबो फोरम गी थबक थौरम लेपतना चथनबा सागतलिबा संगलेन गी सरुक असि तंगाई फदना लोइसिनबदा लुपा लाख 10 दगी तादना चंगनी हाइना पानरी फोरम की लेजरंबा फंड की मथक्ता डोनेशन तौबिरक्पा अमदी कमिटी मेंबर सिंगना ngamjaba puthoknaduna stage asi fawba sagachaba oibna live member sing sympathizer sing amade lamdam sige pukchel chauraba chaurabi khwai pumna makke mamalyam laba sel gi tengbang natnadi sanglen asi loishinba ngamloi maram asina ikai khumnazaraba live member sing sympathizer sing amade lamdam sige pukchel chauraba chaurabi khwai pumna makna mamalyam laba sel gi tengbang pibiduna sanglen asi loishinba ngamhanbina ba miyam gi tengbang pibiu phongdorakhe मणिपुर की मनुंग लेबा और कोई मणिपुर में पाल लेबा कोई की लमदम से इसाइनाउ सिंह और कक्सिंग लेबा कक्सिंग डिस्ट्रिक्ट लेबा मरुम पाम सिंहदा मतेंग पामियो अंगम अंगमबा कोई की दान तौबिदना हंजी की नमंग से साजरीबा संग से लजन्नबा होनबसिदा तेंबाम बियु सेंगी मतेंग पामियो हाइजे Maitai Langol aying lekai singlup ngasi lingkhatkre Maitai Langol aying lekai da ngasi lingkhatkiba singlup aduda Laifam lakpa Uttara Sanglen Salam Birendra Ukalgi Vice President AK Ibomcha Iningthau Sana Jawbagi nominee Maitai Lipungi Thaburel Promote Maitai Tribe Union gi mihut oina Nandalal Angomcha Kanglai Salai Kanbaluk ki President Y Bimol Uttara Sanglen gi mihut Y Babu amadi Sana Konung gi mihut Athokpam Gojendrana Sarugyake Tharamaduga Mari Lainana Langol aying Laikai Singlup ki President Haisnam Mangijau Mitaina Hai Mitai ama oirabadi Singlup Yaugadabani Haiba Maheurondage Hauduna Chanaduna Lakle Laikai ama Singlup ama Haiduna Lainarami Singlup Lingbagi Tangai Fadabade Maheurondage Lairaklaba Mitagi Thaksi Khasi Lining Lechat Kaya Asi Ngaktuna Afaba Chaukhatpa Khunai ama oiraknanabani Anganba matamda mafam amada karigumba ama thoklakpa matamda ningthaugi pung ama thamduna madu yairakpada karigumba ama thokle haibege khudam oina sizinarami adubu chanabi asi mutkre aying lekaidadi hana chanarba sembung adu thamgani maduda yaiba masingi makholgi matung inna ipau fauna namba semgani ngasi chaukhatpagi matung inna mobile sizinare adubu masina kanaba Piribadi mobile paiba mioi khara khaktani adubo senbung na piba paude mipung khudingdani haina phungdoke Chahi nauribi mashunupi bu nupi oibigi ikai khumnaba manghanduna thanipan mirol halamba paurabi mayai lekai dege chahi humfumanga suraba nongthombam madhumangal apokpa laikhidraba Nongthombam Ibohal Amade Togdoga Sibu Lotsin Bada Chenaba Mahakinupi Nongthombam Purnimasi Anibu Paurabi Kuldage Mapunsi Chupa Tanthokre Hiramasi Matangda Ngarang Paurabi Lining Thau Puthiba Community Hall da Paurabi Mairapaibi Paurabi Lining Thau Puthiba Development Committee Paurabi Rising Star Club Paurabi Yaifa Naharol Kanglup ke Oiba Emergency Mifamama Famdana Warepasi Lokibani Taudoga Sibu Losin Bada Chenariba Victim Oiba Nupi Macha Sigi Mapa Nongthombam Amuchau Mama Nongthombam Rade Amade Machil Manau Maribu Laikai Asidagi Chahi Manga Tanthokpa Hainasu Lepnake Nupi Angang Aswan Anada Chathaba Khwaidagi Tukachaba Thabak Thauram Asi Akanba Mawongda Condemn Tawi Haina Paurabi Mairapaibige President Nongthombam Renuna Makatana Fongkre Hek Pokchaba Masanupagi Masanupi Masunupibu Salahidaba Hazal Lizard Damtiraba Chuk Tukachaba Tabachi Tokodagi Akoi Kungong Lega Isina Horokuna Akoi Sumaina PDC PRAC PINK Amadi Mairapaibi Organization Mayamasi Pulaga Makoi Imunga Sibu Kari Toksike Haiduna Mayam Puna Kanaraba Matunda Akoi Makoi Imunga Sibu Sahi Mangatan Tokpa Haina Akoi Kungong Lega Abatu Laibo Organization China Puna Amatoina Yanaba Matunda Moi Tokpa Haina
Kakching Runners na sinduna chahi asigi September tang 13 da pangthokadoriba World War II Memorial Run ge ahumsuba edition ge yengduna September ge tang 8 dagi 12 fawba leibak asigi tongan ba furup singge mahiroi lop sing CSO sing amade lanai lop sing na banna chingba kobidana ba run asigi event director oidiba retired Colonel Naurem Ranjitna Kakching Ningthau Lekai da Kakching Runners ki President M Sarjit Vice President KSS Romesh amadi Executive Member yauna pangthokpa paugi mifam amada phongdorakli mahang na makha taraduna run asigi oina registration tauba asi August ki tang 10 fawba oiramba ado run asida saruk yagadaba miyamgi yengduna August ki tang 13 fawba sangdokle amadi Kakching Runners na run asi sinbagi maru oiba pandamdi mayai kaba chinjak na manghalaba khunai asida Masidagi lapthoktuna afaba kunai ama semduna hagwadlakliba Naharol Singbo masamawu faba mioi amamam ohenduna afaba lamdam ama semnanaba run asi pangthokpa haukhibani haike run asida Manipur dagi lamjeloi khaknatana chahi ahum dagi khwaidagi marathon yamna chenduna world record runner su oiribi Tamil Nadu gi Health and Family Welfare Minister Tiruma Subramaniam na luchingba kangbu yauna India gi tongan ba mafam dagi lamjeloi kayana saruk yana ba registration taurakle haina hairaduna miyamna run asida saruk yabiduna mapung fahan binana basu mifamaduda phongdokhe अकोई मणिपुर का लेबा इसिनो मयाम सिंगा ऑर्गेनाइजेशन मयाम लेरंगनी अदगी नुंगाई तबा पेन फोंदोंग मसु मयाम हम लेरंगनी अदुबु अवाब मयाम दु खाक्सिन दिरगा सेप्टेम्बर की तांग 8 दगिना तांग सेप्टेम्बर की तांग 12 फाउसिदी बन तोगिगुमसी अकोई लमजेसी मपुंग फानसी आइना मयाम द हंगचरी Farjol District Manung Chana Mualkhangthol Village ke Ningthau Lalramngak Mar amadi Nirmal gi marakta leiriba lamgi chayenaba si mari leinaba authority na warasin puraknanaba haina Mualkhangthol Village da leiba Lalramngak Mar ge masagi mayumda paumi singa unaba aduda wafam sing ase phongdokibani Lalramngak na makhata na haikibada chayenariba lam asigi manungda Lalramngak Mar gi apokpana Nirmal Dak number 10 asigi lamda pirambani adubu Nirmalna lam asi mahaki pumnamakni haiba asi yaningdaba dage muknaba thorakpani haike masida Farjwal District Administration na lam aduda changba yaroi haina August ki tang 13 da court ki yathang thokhe masigi matung Nirmalna athingba thamliba lam asida changluba Parbung Police laktuna thingkhe adubu Nirmalna asaba police sing purak e Haribasisu aranbani haina phongdoke maramasina mari leinaba authority na lamgi chayenaba asigi athubada waroishin purakpiu haina phongdorakli Hojik Nirmal hoising laupiba do chume dang number su 10 ni oiraga sumana pulap aigini haiba ai pasi mokanda pulap ai masana aigini haiba do ai jada banina hojik chechang su loina suna leire ai so adunina ministers naso thingba August tang 13 dagi thingba do mana jadana thabak suraga adu Parbung police hoi laraga thingba adambada sumaina leibadagi ibani gijana naba local authority na azana ba tawjabiro haiba hainingba Ngasi Assam amadi Arunachal Pradesh ki marakta leiriba border disputes ki matangda Arunachal Pradesh ki namsaida ministerial level da khanaragani khanabadu da Assam amadi Arunachal Pradesh ki cabinet minister singsu saruk yaragani loinana Arunachal Pradesh ki oina deputy chief minister Chauna Mian amadi Assam ge oina minister Atul Borana luchinglagani hari ngasigi ministerial level da wari sanagadawriba asi mamang thada state anigi chief minister na namsai declaration sahi tawbagi makha chatharakpa oina pangthokadawribani haire
Ningsing bayai haukiba July gi tang tara mangada namsai declaration asi state ani gi marakta leiriba ngamkhai gi matangda chayenariba asi leitanaba Assam gi CM Himanta Biswa Sarma amade Arunachal Pradesh ki Chief Minister Pema Khandu ani gi marakta sahi taunakibani amade declaration asi historic step ama oiragani hairi Handak nauna sem kiba North East Congress Coordination Committee NECCC gi high level Congress delegation singna India amadi China gi border ga mari lenana Arunachal Pradesh ta chatuna hauzik lairiba China gi fivam yengsilagani hairi wafam asi Assam gi MP amadi NECCC gi convener oiriba Pradyut Bordoloina phongdorakibani khongchat asi handak China ga ngamkhai Punliba Arunachal Pradesh ki mafam kharada Chinese khara changsilakle haiba report ama fangbadage chatkadauri bani haire Pradyut Bordoloina phongdokibada khongchad asi center da leiriba BJP na luchingba laingak na Arunachal Pradesh ki mafam kharada Chinese sing asi changsilakle haiba report fanglaba fauba tumina laisinba dage makhoi masana chatlaga yengsangadori bani haire Mahakna makha taraduna Arunachal Pradesh ki BJP ki MP oiriba Taper Gaung nasu wafam masiga mari lainana parliament su wafam kaya thambal laikhre haire amadi mahaki matung ina Chinese singna border area oiriba Arunachal Pradesh ki district ahumda changsilambani haire TMC की लुचिंगबा ओरिबा साकेट गोखलेना सिलोंग स्मार्ट सिटी प्रोजेक्ट स्कैम की मरी लेनना रिकॉर्ड सिंह क्लियर तौनना बाखंहनख्रे महाकी मतुंग इना सिलोंग स्मार्ट सिटी लिमिटेड ना इंडिया अमदि मेघालय स्टेट तगे यामलबा क्रोर्स की सेंफम फंख्रबसु चही अहुम हेलबा फाउबा फाइनेंशियल रिपोर्ट अमता फाइल तौदे हाइना मराल सिरकले नाकल अमरोमदा मेघालय डिप्यूटी चीफ मिनिस्टर प्रेस्टन Tensong na haikibada Silong Smart City Limited na financial audit asi iri amadi comptroller amasung auditor general na examine tauba ngairi haina phongdorake Union Health Ministry ki data ki matung inna India da hokiba pung kunmari asida nauna COVID-19 positive oiba mioi listing mapan ga chamnga ga kuntrama thoi thengna kre mioi listing tarama thoi ga chatret ka kuntaruk na laina asidage fagat ke amade mioi kuntra taruk na laikhidre masiga tharaga hozik fawada laichet asina maram oiraga laikhidaba mioi masing punna lak manga listing kuntaret chahunga onfunipan oikibaga loinana hozik India da COVID na naduna leiba migi masing na Lising fudraga taret maudraga taret chatruka nifunipan oiri positivity rate na chada mari dasmik ama manga oike amasung fagatpagi chang na chada maudranipan dasmik manga mapan oike Health Ministry gi matung inna hauzik fawada laina asidagi ngakthokna ba leibak asigi oina crore chaniga tara henna COVID vaccine kapthokre hairi Loisilakpada maroi pau mukhana Home lang thakuna miyamda aki akhang pibada chenabani haiba PLA gi mioi hum thobal commando na fare JDO Barak Circle na Talibat demand sing thabakta onthok trabadi September amadagi Borobekra Higher Secondary School tinjilagani haina section 1 thamkre Matam chana har fangdabagi mayokta longmi miyamna moirangda wakat khomjang jangsinkre amade India da hokiba pung kunmari dan nauna COVID-19 positive oiba mioi lising mapan ga chamnga ga kuntra mathoi thengna kre mioi kuntra tarukna laikhidre Poni TV na sandok chaba pungja sigi Manipuri pau matang asidalo sinjare kanyana baya thangni jari